Kuki-zo na khundaba mafamsingda security force ne attack touba haibasi SoO ground rule thugaibani Kuki inpi pawasi pandam pawse dagi laukhatjabani Santi puraknaba wakhalonda Union Home Minister gi thaurang makhada Advisor Northeast haptuna KNO amasung UPF ka kumja 2009 da suspension of operation SoO nakal ahum gi marakta sign taunakhe masida constitutional framework ki manungda amicable oiba settlement ama puraknaba Manipur lengang na thaudang lawgadabani adubu SoO ground rule thugaiduna Manipur lengang na mamang sahi 2024 gi January thada NB na luchingba cabinet na nakal ahum gi marakta chanariba suspension of operation SoO dagi tokhe amadi Kuki-zo na khundariba mafamsingda security force ne attack tauba haibasi SoO ground rule thugaibani haina Kuki inpi Manipur kimna Chief Minister nongthongbam birenda maral kaya sirakle Kuki inpi Manipur gi Information and Publicity Secretary Janghauklon haukim na thadorokpa cherol amana hai Chief Minister N Biren na hingsa gi thogdok wathoksing thogandana bahonabagi mahut maitai radical sing na luchingba state force SF sing thajinduna Kuki-zo na khundariba khulsingde attack kaya chathahalle Beli district ki maitai khulsinga thangnana leiriba Kuki-zo khulsingda makhata na leptana state force sing na landari Manipur da shanti hanjilangnaba Kuki-zo MLA singa wari sanare haina Chief Minister N Biren na phongdokpa leirabasu Chief Minister na Kuki-zo MLA taraga wari sanaba leite subnagi MLA amani khaka wari sananaba hotnai masimang na peace mission fail oibane Manipur da kanglup ani gi marakta irang thorakpadagi hingsa gi thogdoksing thogandana bahaiduna Kuki-zo amasung maitai community na khundaba mafamsinggi tainavada buffer zone thambane laibak thibadi Chief Minister nongthongbam biren na haukiba chahi gi December 28 ta CRPF ki IG amasung DGP da akanba instruction piduna buffer zone ama oiriba Kangpokpida district ki saibol khulda trupsing thajilakibane asigumna N Biren mahaki wakhalon manaba ethnocentric oiba maitai radical singa khusamna duna Kuki-zo singi mathakta leptane attack chathare amaromda New Year numita Chief Minister N Biren na Saibolda CRPF personnel singna Kuki-zo nupi singi mathakta sathagiba action adu yaningde Chief Minister na puksel sengna wafam adu phongdokpa oidabade karigi khudakta saibol khuldagi central force sing lauthoktabano hainasu Kuki inpi Manipur na phongdorokle Kangpokpida ahenba security force thajinkhre COTU gi shutdown blockade na gari kaya panduna leire Uyokchingda leiriba BSF amadi CRPF sindoklaba yana leire pawasi pandam pawse dagi laukhatjabane Lanmi gi fizol setpa Kuki khulai paiba sing yauna masing yamlaba Kuki nupa nupi singna ngaha numidang Kangpokpida district ki SP office ta amangata thonkhra matung ngarang Imphal dagi ahenba security force sing thajinduna makhata na pamdaba thogdok thoktana ba kanba mawongda ngak senduna leikhre haire adum oinamak Kuki singna central force ki mayokta sangsilagliba hingsa yauba khongjangna maram oiraga haujiksu district asida mahausa gi phibamda hanjinba ngamdana leire haire amaromda committee on tribal unity COTU na kaukiba total shutdown namade matam kaktaba economic blockade na maram oiraga Kangpokpi Kaithelmanbe Saparmaina Gamgi Phai Kanglatombi amasung Modbung yauna district asigi maruoiba mafamsingda Kuki nupi singna lambi thingduna protest tawkhibadagi senapati da Imphal da changlakadaba gari kaya panduna leiri haire pawasina hai panduna leiriba gari sing adugi manungda Imphal tamna nongmagi changdaba yadraba polam sing purakadaba truck chamagi mathakta yaure loinana passenger gari kaya su senapati da panduna leiri haire ningsingba yabade Kangpokpida district ke saibol da deploy tawduna leiriba CRPF maruwaina BSF amasung CRPF sing lauthoku haiba demand tawduna COTU na January 2 dagi hauraga pung 12 gi total shutdown lauthokibane masigi makha tarakpo ina ngaha numidang Kangpokpida SP office ta petrol bomb nung amasung projectile sing sizinaduna landavada district asigi SP Manos Pravakar sokpagi mathakta police ki gari kaya amangata thokibane irang laksinaba masing yamlaba security force gi action da Kuki miyoi taraga mangarom su asokapan nangkhibane social media da viral oirakiba Irang asigi video clip sing ni haiba video singda lanmi gi fizol set pa amade sophisticated weapon paiba Kuki furup ki miyoi sing yauba ukhe adum oinamak ngahan gi irang asiga mari lainana Manipur police na ex ta thangalakpa post amada khulai paiba amade lanmi gi fizol set pa Kuki furup ki miyoi sing yauba gi wafam palakhide nakal amaromda Imphal East ki Uyokchingda leiriba central force sing lauthoknaba demand tawraduna Churachandpur district ki tuibongda Kuki sing na khongjang changchinkhre Khongjang adu ITLF amasung Kuki Women Organization for Human Rights na sinduna tuibongda sathakibane Khongjang adu da saruk yaraduna Kuki Women Organization for Human Rights ki president ngainai kim na haikibada Uyokchingda central force na Kuki nupi singda sathakiba thawong yaningde thawdok adu da Kuki nupi ni fugi mathakta asogapan yauduna laikanare Kuki singna masagi ngamkhai ngaksabada central force ni action satharakpa condemn tawbi haikhe Khongjang aduda Kuki inpi Manipur Kuki-zo council na chingba Kuki furup ki tongan balup singi lusingba singsu saruk yakhe
Uyokchingda Central Forcing Sathagi Action Aduga Mari Lainana, National Commission for Human Rights Memorandum Amachurachanpur DC Kutang the Pisinke. Amaromda, Uyokchingdagi Kuki militant sing Taktoklaba Matung, Hauxi Mafamadu the leiriba BSF Amadi, CRPF Kangbu Adu, Atopa forcena sindoklaba yana leire haire. Pawasina hai, Uyokchingda Kuki militant singi bunker sing Loksinduna leiriba, CRPF Amasung, BSF Ki Mahutta. Kangpokpida District ki Cycle Police Amadi, District Asida leiriba tay Central Forcing na Mahut Sinabagi damag. Ngahandagi hauna thamna pokpigi Uyokchingda naknana leiriba, Saibol Kuki Village da Station Tawduna leikhre haire. Nakal amaromda, Kuki-singna kaukiba economic blockade amadi total shutdown na maram oiraga panduna leiriba potsai puba gari singi miyoisingda All Manipur Road Transport Drivers and Motor Workers Union na cheng hawai yauna asa athaki polam sing yanthokre sekmai gi area da panduna leiriba truck singda ngahandagi hauna union asigi maikaidagi cheng hawai yauna asa athaki polam sing asi yanthokpagi thabak satharakiba ne hiram asiga mari leinana union asigi General Secretary Maimom Anil Mitai na hai matam kuina panduna laisilaklabadi truck singda yauriba alo tilho nga amadi yerum yauna atay polam sing patpa pumba yaurakane masigi mathakta ningtham thagi ayingba matam oibana driver singna awaba kaya mayokna bahawre driver gi sinphamda leiriba sing lamdam asida leiriba ching amadi tamgi miyoi singi damakta thawai khubakta haptuna honariba thawdang asi khangminaba change highway singda thengkhang kaya da nongmai kapsunba yauna tatana ki akhang pibana driver singbu chawna khudong sadaba mayokna hanbaga loinana Driver sing asisu miyoibani haibasi mipum khudingmangna khangba changi haikhe Manipur Driver Association MDN asu economic blockade amadi shutdown na maram oiduna sekmai da panduna leiriba truck driver singda asa athaki polam sing mateng pangba duga mari leinana MDA gi Assistant Secretary Khundongbam Sangitcharan na hai panduna leiriba gari singi miyoi singda kharada oirabasu mateng pangna bahaiduna polam sing asi yanthokpane COTU na kauriba economic blockade asina miyamgi damak nongmata sangdaba yadraba polam sing puriba driver singda apanba piba yaningde Kanglup amagi apamba amagi damak Manipur da khundaminariba phurupum namakta awaba saitheng pibagi thawong makhata na tawbiganu haina su mahakna appeal tawkhe border amadi miyam ngak senbagi akanba thabak laukhatnaba governor na khangankhre pawasi pandam pausedagi laukhatchabane miyamgi punsi amadi lanthum ngak senbaga loinana border area yauna security gi akanba thabak laukhatnaba Governor Ajay Kumar Balana Manipur gi DGP da pauktak pikre Imphal gi Rajbhavan da ngarang Governor Ajay Kumar Balana share lawduna security mifam pangthoktuna state asida hojik oiriba security gi phibam gi matangda kumna khanakhre Army amadi paramilitary gi makok thongbo officer sing saruk yaduna pangthokiba mifam aduda Governor na hojik state asida oiriba law and order gi phibam kumna yengsinbaga loinana maruaina border area yauna state asigi tongan ba mafamsingda Security arrangement gi matangdasu governor na kumna yangsinkhe Governor Ajay Kumar Balana Manipur gi DGP Rajib Singhada state asigi miyam gi lanthum ngak senbagi akanba thabak sing laukhatnaba pauktak pikhe meeting aduda saruk yakhiba army amadi paramilitary gi makok thongba official singdasu state asigi law and order ngakpagi thabak sing administration ga khusamnaraga thabak tawnaba su khangankhe mifam aduda security advisor Kuldip Singh DGP Rajib Singh Commissioner Home and Ashok Kumar Inspector General of Assam Rifles Sauki Major General Ravrup Singh 57 Mountain Division ki GOC Major General SS Kartikia Central Reserve Police Force CRPF ki IGP Bipul Kumar loinana CRPF amasung Border Security Force BSF ki makok thongbo officer sing saruk yakhe panba yabadi matam sangna Union Home Secretary oiramba Ajay Kumar Bala Manipur gi taraga taret suba governor oina ngahan High Court of Manipur gi Chief Justice na wasak lawkhibane Ngahan numidang wairam Governor Ajay Kumar Balana mahaki loinavi First Lady yauna imung manunggi miyoising Palace compound da laiba Sri Govindaji Mandir da satuna Sandhya Arati gi thauram saruk yaduna ingtapa amadi sakhotpa Manipur ama purangnaba Govindaji gi mafamda thauni jakhe